gamsa. Oh, ay gamsa. Chong. Phông. Ay gamsa. Chin no da piro oy. Ồ, ai lộc thuộc kì, nắng lên một cô. Sẽ. Ado tomba, anta kang kuidre. Wala ko thuloy dong. As ay gamsa ichin ya deda. Pakang pharaga mai to bodo ikai dana hai. Adu natragana kang singba yauksidana hantak tia. Sahi hum su sangkhre ba kang du singda ba. Ado hantak ti saung singge du khali. Thaijong wasela sala siko hantak tia. Hoi ay gamsa. Adu di thoge ko ay gamsa. Hoi, chalo. Layak pa thoro ko du de. Aba, se. Hayengdi Friday oikre. Pung ngana church satpise. Chanupi. Imphanda aigi taw ma leyne. Makhoi maitai gi kari haibra. Makhoi gi bambon haibudu. Makhoi gi kang haibu yawbu lakpiu haine. Chanupi. Makhoi gi kang haibu festival du kram tawbra. Kram tawbu festival loibra. As, aba, khangbideda. Pamon imungi akoina karamna adugma festival do yawba chatkani. As, mina thina hainagani ne. Oh. Adugumba achouba festival oibra. Ekoi gi Christmas matamdasu. Ekoina maitai macha mayam invite tawbududi. Krisu khambam thoktena. Aba, bamon imungdi aseng amang yam khaibani ne. Egam chadasu aibu chingmine haiduna mapana yare khanbadagi aigonai lapthokridudi. Rirai chanupi nangna haikibadu. Apa gyan tatine? As, Krishna te apa? Dala, jangan sila. Kole semira lakta malida. As, la jangan sila. Kaina. Nang yung mga hinabi, kring daw ito. Kung sarakan. Tawre. Masi jangga butu lebam dana teko. Etem butu kai le jano. As, kaya mo. Sielam te yarondri. Se, ay take. Zoom na salo. Put lao na lay salo. Dum miyoro. Yari kadai, kai shoto pirose. Kasi na lao ko, sa lao ko. Saan lao? Haya? May opinatro. Mane, Joso. Krira, dungaw sunabdo. Next time dadi adum na gari thawgano. Mayo fike doroga. Krisu da rane thoibi nungsu. Maide pakang sina aibu green na thomi tawse. Sopro. Tokte. Uhautre. Ai shoi kibani. Sorry. Mibu green ta piraga sorry ke haba saine. As, chatpise. Charis lao. It's okay, mathang na dekha ka yega tawbiyo.
ꯅꯨꯄꯥ ꯑꯩꯒ ꯆꯣꯞꯄꯦ ꯆꯤꯡꯗ ꯁꯥꯠꯄꯤ ꯂꯩꯔꯥ ꯆꯤꯡꯖꯨꯝ ꯂꯥꯏꯖꯥ ꯅꯪ ꯍꯦꯟꯗꯦ ꯑꯩꯅ ꯇꯥꯏ ꯐ꯭ꯔꯨꯟ ꯑꯣꯐ ꯕꯇꯔꯐ꯭ꯂꯥꯏ ꯄꯣꯇꯥꯁꯤꯌꯝ ꯍꯥꯔꯠꯕꯤꯠ 143 ꯅꯨꯄꯥ ꯌꯥꯏ ꯊꯥꯗꯣꯏꯅ ꯂꯦꯝꯕꯗ ꯌꯥꯔꯝꯗꯕ ꯃꯤꯁꯜ ꯂꯧꯔꯁꯤ ꯅꯨꯄꯥ ꯅꯤꯄꯥ ꯄꯨꯂꯞ ꯊꯥꯗꯣꯏꯂꯥ ꯏꯁꯃꯤ ꯂꯦꯝꯕ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯅꯨꯄꯥ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯂꯦꯝꯊꯣꯛꯆꯔꯒ ꯂꯩꯔꯒꯦ ꯑꯊꯤꯕ ꯃꯤꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯗꯨꯅꯗꯤ ꯂꯦꯝꯊꯣꯛꯄ ꯅꯠꯇꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯅꯦ ꯔꯣꯀꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯅꯨꯡꯁꯤ ꯅꯤꯉꯣꯜꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏꯔꯤꯕ ꯂꯥꯛꯑꯣ ꯅꯨꯄꯥ ꯀꯩꯅꯣꯝ ꯆꯥꯎꯁꯤ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨꯅꯤ ꯉꯥꯏꯔꯤꯁꯦ ꯅꯪ ꯉꯁꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯁ ꯑꯉꯥꯎꯕ ꯑꯣꯏꯒꯅꯤꯗ ꯂꯝꯕꯤ ꯑꯁꯨꯛ ꯆꯥꯎꯕꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯧꯖꯜꯂꯛꯏꯗꯣ ꯑꯉꯥꯎꯕ ꯅꯠꯇꯦ ꯍꯥꯏꯒꯦꯔꯥ ꯇꯣꯛꯁꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯃꯥꯏꯌꯣꯄꯤ, ꯅꯪꯁꯤ ꯅꯁꯛ ꯌꯥꯝ ꯐꯖꯩ. ꯃꯩꯇꯩ ꯃꯆꯥꯗꯒ ꯂꯨꯍꯣꯡꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤ. ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯋꯥꯊꯤ ꯉꯥꯡꯒꯅꯣ ꯆꯠꯂꯁꯦ. ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯛꯑ ꯆꯠꯈꯤꯕꯁꯤꯗꯤ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯇꯅꯀꯣ ꯀꯩ ꯍꯥꯏꯒꯦ? ꯊꯣꯏꯕꯤ ꯍꯥꯏꯁꯦ ꯃꯩꯇꯩꯔꯣ ꯃꯥꯅꯦ, ꯃꯩꯇꯩꯅꯦ. ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯒꯦ ꯖꯨꯂꯣꯖꯤꯗ. ꯑꯣ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣ, ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ. ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯤꯀꯣ ꯄꯨꯂꯞ ꯂꯦꯝꯕ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯂꯣꯏꯁꯜꯂꯣꯗꯅ ꯌꯥꯔꯦ ꯆꯗꯣꯂꯣ ꯆꯋꯥꯑꯣ ꯍꯩ ꯃꯌꯥꯝꯗꯒꯤ ꯆꯝꯄ꯭ꯔꯥꯅ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯂꯨꯝꯕꯨ ꯂꯨꯝꯕු ꯁꯥꯕ ꯏꯁꯤꯡꯗ ꯈꯣꯏꯍꯤꯒ ꯊꯤꯠꯂ ꯊꯛꯑꯁꯨ ꯑꯗꯨꯝ ꯍꯥꯎꯏ ꯏꯁꯥ ꯁꯣꯛꯇꯕ ꯃꯇꯝꯗ ꯊꯨꯝꯒ ꯅꯝꯃ ꯆꯥꯔꯁꯨ ꯌꯥ ꯀꯨꯡꯒꯩ ꯍꯥꯎꯏ ꯑꯁ ꯑꯗꯨꯏ ꯃꯇꯥꯡꯗ ꯅꯪ ꯑꯦꯄꯤꯁꯣꯗꯀꯤ ꯆꯥꯛꯄꯅꯤꯍꯦ ꯑꯗꯣ ꯐꯔꯦꯁꯦ ꯂꯣꯏꯁꯜꯂꯨꯔꯣ ꯅꯨꯄꯥ hꯧꯈ꯭ꯔꯖꯥꯠꯂ ꯕꯥꯃꯣꯟ ꯑꯣꯏꯖꯅꯤꯡꯗꯦꯗ ꯁꯥꯏ ꯃꯇꯥꯡꯁꯤꯗꯤ ꯁꯔꯖꯨ ꯀꯩ ꯍꯥꯏꯒꯦ? ꯀꯥꯡ ꯈꯦꯆꯤ ꯄꯤꯖꯒꯦ ꯍꯥꯏꯗꯧ ꯃꯥꯜꯂꯤꯀꯣ. ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯕꯅꯦ ꯅꯨꯄꯤ, ꯅꯣꯏ ꯆꯪꯉꯝꯃꯣ. ꯑꯩꯁꯨ ꯂꯥꯛꯑꯒꯦ. ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯀꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯕꯗꯣ ꯀꯔꯝꯕꯅꯣ? ꯇ꯭ꯔꯥꯏꯞ ꯑꯃ ꯌꯥꯎꯕꯗꯣꯍꯦ ꯑꯣ, ꯃꯌꯣꯐꯤꯔꯣ? ꯑꯣ ꯃꯥꯏꯌꯣꯐꯤ ꯀꯧꯕ꯭ꯔꯣ ꯀꯧꯕ. ꯃꯥ ꯐꯣꯟ ꯄꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯐꯣꯟ ꯑꯃꯈꯛ ꯄꯥꯏ. ꯄꯨꯡ ꯈꯥꯏꯗꯣꯛꯅꯔꯒ. ꯑꯣ ꯑꯦꯕꯤꯒꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕꯗꯤ ꯄꯥꯏꯗꯕ꯭ꯔꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ FBꯗꯤ ꯈꯪꯗꯦ. ꯏꯟꯁꯇꯥꯗꯤ ꯄꯥꯏꯒꯨꯝ ꯇꯧꯕꯅꯤ. ꯑꯩꯗꯤ ꯈꯪꯕ꯭ꯔꯣ ꯃꯌꯣꯐꯤ
006 ꯅ ꯍꯥꯡꯕꯅꯤ ꯑꯣ ꯑꯣꯀꯦ ꯊꯦꯡꯛꯁ ꯑꯗꯨ ꯀꯩꯒꯤꯅꯣꯗꯣ ꯍꯪꯉꯤꯗꯣ ꯑꯩ ꯉꯝꯖꯥ ꯑꯗꯨꯗꯤ ꯂꯦꯝꯕꯅ ꯊꯥꯗꯣꯏꯗ ꯄꯟꯖꯕ ꯐꯣꯝ ꯂꯥꯛꯇ ꯄꯟꯖꯜꯂꯣꯗꯅ ꯇꯥꯒꯝ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯄꯨꯂꯞꯇ ꯇꯧꯁꯜꯂꯨ ꯑꯗꯨꯒ ꯃꯦꯁꯦꯖꯇꯣ ꯅꯝꯃꯨ